Hi mayam khurumjari mayam aise ngasi se video se namge na khanba nateba do ngasi se aise kaino toba haitari yamna harauba adugi mayam da aise aigi harauba se kari haraurino haibase ai mayam da share tawjaning dana tawra ini aise ai kaim video namgadaba nate ngasi gi se mayam aigi mayam na subscribe tawidana mayam na nungcibiba aigi subscriber mayam budani aina aigi thagat wahai phongdok chadori se aigi kano do aigi subscribe mayamna subscribe tawbiba do ai hoje 1k yaujare aduduna aisi video se namjarakpani mayam kari haina karamba wahai do mayam aigi makha thaba adum mathangda lakpa video aigi continue adum lakpada mayam adum mathangjo adum nungcibiduna adum yengbiyo adum subscribe tawbiyo mayam adugi ai 1k yawbagi e harau mandana ai si video se macha matang mayam namjarakpane ai video se semjarakpane ai ngodagi yamna poe ichini naw mayam na su yam hai isi 1k yaholese mayam na dom haibire ado 1k yaujare mayam haininga leitana thagatsare na chena adagi mayam makhata na dum aigi video se dum yengbiyo kaisam gi video